ngasi phongkiba tongan Manipuri siphongsinga masum thokiba thawdo wathoksingdagi maruibi ipausing miyamna thamjagi ahanbada traffic rule ngaktabasingna zebra crossing da gari khamjinnabadagi khongna lambi lanthokpasingda sauna khudongchadaba mayokna halai Imphal City manungda leidiba traffic points singda khongna satliba miyoi singi lambi lanthok lansin tawnanaba thamliba zebra crossing da traffic rule ngaktana gari thawriba singna khamjinbadagi khongna satliba singda sauna khudongchadaba mayokna halai Imphal City ki maruiba lambi singda traffic light system satna kiba kuirabasu kanglona si indana adumak gari thawnabana maram oiraga mathau tawriba traffic police singda su awaba moiri traffic rule indana red light ngalaba phawba gari thaujinaba amadi zebra crossing mathakta gari khamjinba asina maru oina nupi anga amadi asun ana sina lambi lanthoknaba honabada asawba awab oibitana tana khudong thibe kya thoknabagi masa ohele Zebra crossing ki line lanchilaga gari khamjilibasingbu Rules of Law and Regulation 1981 thugaibagi damak Motor Vehicles Amendment Act 2019 ki matungina ahanba thenaba miyedu fine oina lupa sawnga thigadabani karigoma miyeduna anilak subo oina aduma kanglon kaina zebra crossing da gari khamjinbo oirabadi lupa lising amaga sawnga fine oina thigadabani haina ek asida pali adubu lebak thibadi ngasi phawa zebra crossing mathakta gari khamjilibasingbu fine then mana singba tawdaba sina aduma khamjinba yabagum passenger gari masana singba aduma khamjinari loinana traffic rule violate tawri ramasigi matangda lambi da asar walk tawriba miyoi singa hakthengnana unaduna wari sabada makoina hai nongmonomi gari sinkhalakpa sina maram oiraga khongna kaithal karakpa madi thabak satnari bisingda hen awab oirakli traffic point leiba mafam singi marak nakpa kharada footbridge na singba sabadagi lambi lanthok lansin tawbada khudong thininga oiramba dudi leitre adobo maru oiba lambi lanthokpa moiriba governor mamang post office mapa amasum kunung mamang na singba mafam sing asidadi footbridge leitabana maram oiraga lambi lanthoknaba honabada awaba mani kariguma matamna nakalani maktigi yangna tharokliba passenger puba gari sing amasum lanai gari singna lambi lanthokliba mi eduda thenglambagi thawduk yawdaba nate masigi mathakta hena khudong thiba ma oiribasi khongna satpa singi lambi lanthokpam oina thamliba zebra crossing sigi mathakta gari sing khamjinduna leisinba sinasu hena khudong sadaba mo heli khamliba gari sing adubu thaidoktuna satnaba honabada khongna lanthokpigi matam loihiduna gari thawchilakpasu yawdaba nate asigumba kanglon kaina zebra crossing da gari khamjiliba sing asigi mathakta fine then mana singbagi thabak lakhot haningi khongna satliba singbu lambi lanthokpada khudong thiba thoktanaba gari thawriba singna wakhal tabiyu hainasu apil torakhi makasa tharak poina to papa mana yo legalization tawbigi mayokta malom tera khar wakat mifam pangtokre lengang na aphaba yu pithakani haibisi thajade manipur ni samata leitabi state oidri phaw khongjang handokloi nupi samas Hawkiba kumsing English singaniga kungani thoida Manipur lenga ki cabinet mi phamamana Manipur da yusungba yonbegi leiramba thingba lakthokiba wareba handokadabani haiduna collisions against drug and alcohol kada amadi lamdam asigi tungan ba imalup singna satharakpa democratic oiba khongjang singi saruk am oina ngasi nungthul punga matapa matamda malom terakha Imphal West district da wakat mi pham pangthokre haina Kadagi Sirolamana Hari, Wakat Mipamadu All Manipur Women Social Reformation and Development Samas Nupi Samas, Teraka Sokotorang Nupilup, Salainingba VL, Malom Tuliyay Mamasum Kadaga Punukusam Naduna Pangtokivan Hari, Wakat Mipamadu Sarugya Kivinupi Samas ki advisor Kundrapum Induna Puntokivada, Nasi Pamliba Apunbu Wakat Mipamasi Manipur Lengana, you legalization Tautokani Habigi Mayo to Yaning the Pundo Poina Pamani. Manipur lengana yu legalization tawbigi warebasi handok piyu haiduna khongjang sangshin mani masida kada amadi nupi samas na sidriba phawba yu legalization gi mayokta aduma khongjang sangsingani maramdi hauji war on drug sangsilibasi yu asisu drug makhalamani masina miyoibigi punsi kya manghalibani amadi yamna matik saraba miyoy kya ama khangu thakta manghan kya yaukre asigumlabu khunai sita manganbigi masa oiraba madi tungi yumurel oiraba miyoibigi isai susimda yuosin yamna manghalaglabadi afaba khunai am oiba ngamloi maram maduna naha singdigi pulapumba manipur khunai si kanna madi manipur nisamata litaba leba am oidriba phawba khongjang handolo hedi Siolosina makhatana hai inkhalakliba naharo lamadi mayum palaba nupisina ni sagi ipak tawduna Manipur si luptuna leikhibadigi kannana bohana madi khulai paiba siphai singi miyot minedigi lanthina duna ima mera paibisina ngasi phawbalakli masi Manipur legangna ikai kumna phamthui
Maram aduna yu legalization tawgani amadi afaba yu pithakani haina Manipur miyamna phongna lathokpasi nupi mayam amadi maira paibisingna Manipur gi dam amadi leba sigi thaudang kya lokhibasi karisu thawoidaba amadi aremba thanmani ima mayam amana sahi kya ahin nungthul khaktana lami sorokta yarektino Manipur gi na kya kanjuna lakhibani maram aduna yu legalization tawthokani hairibasi yabasu ngamloi masigi muhutta sabsaba Manipur ga Sanaba akan ek ama semduna yu amadi makal khudimaki nisa maru phone muthapiu yu phone sungba yon ba sungya ya bangam loya madi laingak na yu afaba pithakani haijarabasu madu ekhoina thajaba ngamlo heri yu na phadana kayam phadunu haina hangnaduna yu thakwan harol sing lambi sorok ta dun lainare masi ekhoi yengba ngamdre yu na mangali besi masa khaknatana imung manu masa masukya su mangali bani nupi de sathaba miyot minai kya si ayamana yu sijinaraga sathaban ayamani yu thingna asuk yamna se thing phanglaba sida yu amuk phongna sungba madi yon yaragari khunai si kari oigani haina su hangladuna laingana lauri pu wore basi handokpina ba mahangna appeal tawke hadi saru yakhi bisina yu legalization tawbi yaroi cabinet ki wore phandu uwa masum yu dagi Manipur gi miyam kallu haibena singba kholaw singlaw khena su pawsna makatarakli Makasa tharak point na to papa mana English singa niga kun ga mari ki general election gi dama Congress yauduna opposition friend amata sima oithokloi Zairam Congress yauduna BJP thiengna ba opposition friend semlakpa oithokloi amasum English singa niga kun ga mari ki general election gi dama coalition ama semlakpa taraba su party asina maruiba thaudang lawgadabani haina senior Congress leader Zairam Ramesh na phongdokre pawge agency sina wari sanaba mada Ramesh na hai Congress na ahan boina hena miyeng sang libasi Karnataka amasum saye sida pangthokadoriba state ki pangthokadoriba mikhal doiba maramna hauzuma hekta coalition amagi matangda haidokpadi nganmali Mamta Banerjee gi Trinamool Congress TMC amasum Uttar Pradesh ki Akhilesh Yadav na lusingba Samjawadi Party ASP na hai party anesi Congress amasum BJP animaktagi lapthokna leigani haiba wafum gi matuina Ramesh ki wafum si lakhibane amadi masina makhoi English ngani ga kunga mari gi Lok Sabha mikhal gi mamangda atopa regional party sing wari sanarak yabi gi khudam uleswaki TMC amasum ASP gi khongthang asina opposition gi apun besing gi saktam legan namgadra haina hangbu hangda Ramesh na hai TMC Samjawadi miyamna meeting pangthoknari third friend fourth friend amakhatan adumak samlakani adubo opposition da Congress asi adumak mathok tagani karigumba opposition coalition ama simlapa tarabadi Congress na maruiba thaudang logani Congress yauduna friend ama semba oithokloi adubo masigi matangda hauzik wangang thokpadi kharadi nganmalli haina maangna haiki hauzik Karnataka da mikhal ama leidi masigi matungda Telangana Madhya Pradesh Chhattisgarh Rajasthan ama Mizoram da mikhal kya ama leidi haina maangna haiki sahi asi ekhoin state singna pangthokliba mikhal singa sigidamak thau yam sili aikhoina matungda English singa niga kunga mari gi mikhal sigidamak yenglagani haina hanagi union minister asina haiki hauzik meeting kya ama makasa tharagani phibam yengba horagani aina third friend ama semlagani aina fourth friend ama semlagani aina manga suba friend semlagani punamak makasa tharaglagani haina suman haiki oppositions alliance ama hekta semnaba Congress ki mapangal makhatana kangkhatnaba thabok paikhalagani adubu party asin ihan hana tawgadaba si Karnataka mikhal gini masigi matungda atop state singi mikhal singda miyeng thamgani haiki aikhoi party gi president Mallikarjun Kharge amasum senior leaders in English singaniga kunga mari mikhal gi damak sem sab amasum masigi lalongya naba thabok paikhalagani haina sumang haiki opposition adani gi issue asida protest tawada TMC na lapna lairiba amasum NCP na opposition gi apungi saktamda sanglaktriba sigi matangna hangmada magna hai aina madu khankiba leiti TMC gi weba masagi logic leramba yai masigi matangna ai gi weba mod haiba pamde magna political party taraga taruna hauzik amata oina adani gi issue sigi joint parliamentary committee JPC Nationalist Congress Party NCPD Enforcement Directorate ki director na pishin ki basithi edu da sign tawkiti adubu makoisu aikhoina manabu wakhalon amadadi leidi haina sumang haiki adani na prime minister gi thauzal ga loina na India amasu mapal lebak sina thabak tawri Supreme Court na masiki issue sida sathariba inquiry du yengsile haina sumang haiki hauzu power Congress Party na wahang maudra ga humdo hangkhre aikhoina wahang sa mahangki gani haina sumhang na haikiena pausna makhatarakli Makasa tharak point to pawmana Delhi police na Rahul Gandhi da wang pong tokre Rahul na pian da phongdokre chwairi
ngasi Delhi Police ki team amana Congress leader Rahul Gandhi bu ma ki mayumda maakna Bharat Joro Yatra gi matam nupi singi ikai khamnaba manghan biri haina moral sibu wapam phongdo ki badugi matangda wang pawang tokre amasum mangona victim sing adugi matangda makogi wakat adugi maramda marol sing pirakna bakhan khren su official sing na phongdokre Delhi Police na Gandhi gi yum gi thong thilakpa adugi dama Congress na kandem taw phongdokre masi hokiba numit mangani gi banung ahumlak subani amasum masi central government na political group khudong chaba launa bo honarakpani hainasu hunduna ngakre party asigi wapam adu BJP na yaning da phungdokladuna madudi police na makhoi gi ain group thabak laukhatchabani haina pakhom pikre police ki action adu mamang na amukta fabu tawkhidriba mong amani hairaduna Gandhi na mahakna January 13 da Srinagar da ki bu wapam adugi damak Delhi police na athuakai oina hanglakpu wang adugi pakhum oina piki masigidama akupa marol pinaba numit tarani gi matam piki hainasu source naiki Delhi Police ki team amana Gandhi gi mayumna sangsilaktuna lairingai manungda Congress ki lusingba sing Pawan Khera Abhishek Manu Singhabi Jairam Ramesh amasum atop kaya su mafam adu lakhi thawong adu yaningdaba phongdoktuna party workers sing gi group amana yum adu gi mapana yaningdaba phongdokki amasum slogan kaya su lakhi Fiba maduda Congress ki worker mari fanjanduna manakna police station thamki matungna makhoi amuk thadok hensu official aman haiki makhasa tharak poina to papamana Ecuador 6.7 ki sang yuwa habada miyoi taraga manga sire samri hena sokle building kya ma ta tokle Ecuador Richter scale 6.7 ki sang yuwa habada ki yamdrabada miyoi taraga manga sire masu miyoi samri na asu opanang le hena media report chunga official sun paladuna haidi Yuwa adugi epicenter di miyoi million ahumlum tariba Ecuador gi Guayaquil city digi kilometer marfurom lapna leiba Balau gi manaktani haidi Yuwa adu thangjanumi ki nungthungda thokibani authorities singi matungina leiba adugi kha thangba El Oro province na Yuwa adugi seking khwai digi hena nangki amasum province adu da miyoi taragani tu sikhi Yuwa adu na maram oiduna city kya building kya amanga ta thoki building sing amasum gari na singbu sing khwai digi hena amanga ta thokliba city singi manungda masala amasum koenka yauri yuwa adugi matang emergency service singi miyoi singna khudakta sangsinduna miyambu mating pangki official singna yuwa adu amanga ta kayamna thoklabagi haibadu thijinba haukibaga loinana president Guillermo Losona Ecuadorian singda pungning phathana akia khang yaudana lainana ba apul toki magna masala city gi hospital amada satuna mapam adu leiriba aso opanang laba miyoi khara unaki government gi matungina aso opanang laba miyoi sani gi yanka hena Pasaje town da treatment of kit. Il oragi town asi da hospitalized story ba miyo yam ka hena aso open yaw da ban maramoiduna hospital da ki yamna tuna discharge to ki amasum kan niglak padagi ekhoi yum da gi senthok na ki haina su masala da leiba tawba ko ba miyo yam na agency su phungdo ki hadi authorities na phungdo ki ba yawa du na maramoiraga mafam kya da landslide thok tuna lambi sing block to ki yum educational building amasum health center kya ma ta thoki Azua province ki Cuenca city da wall ama ningkhairaga kar tasilapadi miyo ema sikhi Zambela itata security camera tower ama turakpadi nanduna miyo hum sikhi ama sum mafam singa sida natana Manabi Manta ama sum capitals Quito yawn leba adu atai city singa yuwa adu na niganki Inaw na ba yuwa adu kumza English singa niga taraga turuk ta thokiba miyo satre rom sian kiba ama sum miyo lising kya suwan kiba sathira ba yuwa ama gi matungda Ecuador thokiba khwaidigi sathiba yuwani haidenesu pawsina makhatana su phungdorakli makhasa tharak poina to papawmana Donald Trump na mahak mathang sayol da faraba yai haina thajari US ki hanagi President Donald Trump na mahak mathang sayol leba ko numita faraba yai haina thajaba loinana mahak ki supporter singna paktakna protest sathana ba apil tokrenesu media report singna haidi Truth Social thagat post amada US ki hanagi President sina ki madudi Manhattan District Attorney ki office ki tholakhiba illegals leaksingna mak mathang sayol laba pupunmita phagane habigi ingit piri wapum asi phongdok pugloina Trump na ma ki supporters sing the parks na protest athana bakanki kumza English singa ni taraga taruki presidential campaign manungda adult film star amada CLP duna mak putumina lehen ki haiba wapum amaga mari lainana Trump na business record sing semdokna ba hona khibra habigi matangda Manhattan District Attorney ki office na investigation ama satharaki Trump gi okil na hairibadi ma probaduda saruk yana bigi thorang leti
ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯒꯇꯔꯦꯠꯀꯤ ꯖꯅꯋꯥꯔꯤꯗꯒꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯃꯥꯊꯣꯏꯒꯤ ꯖꯅꯋꯥꯔꯤ ꯐꯥꯎꯕ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯁꯥꯔꯚ ꯇꯧꯈꯤꯕ ꯔꯤꯄꯕ꯭ꯂꯤꯀꯥꯟꯁ ꯑꯁꯤꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯕꯨ ꯑꯁꯣꯏꯕꯁꯤꯡ ꯊꯤꯗꯨꯅ ꯑꯋꯥꯕ ꯄꯤꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯔꯗꯨꯅ ꯀꯟꯅ ꯆꯩꯊꯥꯡꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯀꯦꯁ ꯑꯗꯨ ꯃꯁꯥꯒꯤ ꯆꯍꯤ 63 ꯁꯨꯔꯕ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯁꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯀꯦꯁ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯀꯦꯁ ꯑꯃꯠꯇꯒ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯔꯖ ꯇꯧꯕ ꯂꯩꯇ꯭ꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯦꯁ ꯈꯨꯗꯤꯡꯃꯛꯇ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯥꯛꯇꯨꯅ ꯚꯤꯛꯇꯤꯝꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯕꯗ ꯆꯦꯟꯅꯕ 2 ꯐꯥꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯅꯣꯔꯊ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯥꯛꯇꯨꯅ ꯑꯃꯗꯤ ꯐꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯤꯝ ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯋꯥꯂꯦꯠ ꯑꯃꯁꯨꯡ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯈꯟꯅꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯐꯥꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯁꯣꯏꯕ ꯑꯦꯂꯥꯏꯁ ꯁꯤꯕꯨ ꯑꯃꯁꯨꯡ ꯑꯔꯃꯥꯟ ꯑꯦꯂꯥꯏꯁ ꯃꯣꯅꯨꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯏꯟꯇꯔꯁ꯭ꯇꯦꯠ ꯕꯁ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯥꯔꯒꯦꯠ ꯊꯝꯗꯨꯅ ꯊꯕꯛ ꯇꯧꯏ꯫ ꯃꯔꯨꯑꯣꯏꯅ ꯃꯖꯅꯨꯀꯥ ꯇꯤꯂꯥ, ISBT ꯑꯣꯐ ꯀꯥꯁꯃꯤꯔꯤ ꯒꯦꯠ ꯑꯃꯁꯨꯡ ꯔꯦꯗ ꯐꯣꯔꯠ, ꯑꯣꯜ ꯗꯤꯜꯂꯤ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯗꯤꯜꯂꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯑꯀꯛꯅꯕ ꯃꯇꯝ ꯑꯃꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯥꯛꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯩ꯫ ꯑꯦꯀ꯭ꯌꯨꯖꯁꯤꯡ ꯑꯁꯤꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯄꯨ ꯅꯠꯇ꯭ꯔꯒꯅ ꯚꯤꯛꯇꯤꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯤꯝ ꯀꯥꯔꯗ ꯕ꯭ꯂꯣꯛ ꯇꯧꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯁꯤꯝ ꯀꯥꯔꯗ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯂꯦꯠ ꯑꯃꯁꯨꯡ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯏ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯁꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 3 ꯑꯃꯁꯨꯡ ꯁ꯭ꯀꯨꯇꯤ 2 ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯤꯝ ꯀꯥꯔꯗ ꯀꯌꯥ ꯐꯨꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯐꯥꯕ ꯉꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯕ ꯃꯤꯑꯣꯏ ꯈꯔ ꯒꯦꯡ ꯈꯨꯠꯄꯨ ꯑꯣꯏꯅ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯃꯈꯥ ꯇꯥꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯐꯥꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯁꯥꯏꯕꯔ ꯁꯦꯜ ꯇꯤꯝꯅ ꯃꯤꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯦꯜ ꯈꯣꯝꯒꯠꯂꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯥꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯔꯁꯤꯌꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟ ꯄꯨꯇꯤꯟ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯔꯤꯎꯄꯣꯜ ꯗ ꯂꯥꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯔꯁꯤꯌꯥꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯔꯤꯎꯄꯣꯜ ꯍꯤꯊꯥꯡꯐꯝ ꯁꯤꯇꯤꯗ ꯔꯁꯤꯌꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯅꯝ ꯀꯟꯕ ꯐꯤꯔꯦꯞ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯇꯤꯟ ꯑꯁꯤ ꯏꯪ 2013ꯗ ꯔꯁꯤꯌꯥꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯀ꯭ꯔꯤꯃꯤꯌꯥ ꯂꯝꯗꯝꯗ ꯉꯔꯥꯡ ꯊꯨꯡꯈꯤꯕꯅꯤ꯫ ꯃꯥꯔꯤꯎꯄꯣꯜꯗꯒꯤ ꯈꯥ ꯅꯣꯡꯆꯨꯞꯇ ꯏꯅꯛ ꯅꯛꯅ ꯂꯩꯕ ꯀ꯭ꯔꯤꯃꯤꯌꯥꯗ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯤ ꯊꯥ 3 ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯈꯤꯕ ꯃꯥꯔꯤꯎꯄꯣꯜꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯥꯔꯤꯎꯄꯣꯜꯗ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ ꯄꯥꯛ ꯁꯟꯅ ꯀꯣꯟꯕ ꯁ꯭ꯇꯤꯜ ꯃꯤꯜ ꯑꯃꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯆꯥ ꯈꯔꯅ ꯊꯥ 3 ꯁꯨꯞꯅ ꯔꯁꯤꯌꯥꯒꯤ ꯑꯦꯇꯦꯛ ꯉꯥꯛꯊꯣꯛꯈꯤꯕꯗꯨ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯃꯔꯝꯗꯝ ꯉꯥꯛꯊꯣꯛꯄꯒꯤ ꯁꯤꯝꯕꯣꯜ ꯑꯣꯏꯈꯤ꯫ ꯊꯥ 3 ꯁꯨꯞꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ ꯊꯥꯗ ꯁ꯭ꯇꯤꯜ ꯃꯤꯜ ꯑꯗꯨ ꯔꯁꯤꯌꯥꯅ ꯈꯨꯗꯨꯝ ꯆꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯟꯅ ꯑꯃꯨꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯈꯣꯡꯊꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯋꯥꯔ ꯀ꯭ꯔꯥꯏꯝꯒꯤꯗꯃꯛ ꯄꯨꯇꯤꯟ ꯐꯥꯅꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜꯁ ꯀꯣꯔꯠꯅ ꯋꯥꯔꯦꯟ ꯏꯁꯨ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯇꯤꯟꯅ ꯀ꯭ꯔꯤꯃꯤꯌꯥꯗ ꯂꯥꯛꯇꯨꯅ ꯑꯥꯔꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯃꯁꯨꯡ ꯑꯉꯥꯡꯒꯤ ꯁꯦꯟꯇꯔ ꯑꯃꯗ ꯌꯧꯁꯤꯟꯈꯤꯕ ꯑꯗꯨꯒ ꯃꯥꯔꯤꯎꯄꯣꯜꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯣꯀꯦꯜ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨ ꯃꯍꯥꯛꯀꯤ ꯑꯅꯝ ꯀꯟꯕ ꯎꯠꯊꯣꯛꯄꯅꯤ ꯍꯥꯏꯅ ꯂꯧꯔꯤ꯫ ꯐꯥꯅꯕ ꯋꯥꯔꯦꯟ ꯏꯁꯨ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯄꯨꯇꯤꯟꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯍꯥꯛꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯣꯈꯥꯏꯅ ꯇꯥꯍꯜꯂꯤ꯫ ꯄꯨꯇꯤꯟꯅ ꯀ꯭ꯔꯤꯃꯤꯌꯥ ꯑꯃꯁꯨꯡ ꯃꯥꯔꯤꯎꯄꯣꯜ ꯆꯠꯂꯤꯕꯁꯤ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯖꯤ ꯖꯤꯟꯄꯤꯡꯅ ꯔꯁꯤꯌꯥꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯇꯣꯞꯄ ꯑꯣꯊꯣꯔꯤꯇꯤꯌꯟ ꯂꯤꯗꯔ ꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯄꯨꯇꯤꯟꯅ ꯏꯅꯣꯠ ꯍꯥꯞꯀꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯄꯨꯇꯤꯟ ꯑꯁꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯥꯔꯤꯎꯄꯣꯜꯗ ꯊꯨꯡꯈꯤ꯫ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯁꯥꯅ ꯀꯥꯔ ꯑꯃ ꯊꯧꯖꯗꯨꯅ ꯁꯤꯇꯤꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯁꯥꯏꯠꯇ, ꯀꯟꯁꯔꯠ ꯍꯣꯜ ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯆꯠꯈꯤ꯫ ꯁ꯭ꯇꯦꯠ ꯔꯁꯤꯌꯥ 13 ꯆꯦꯅꯦꯜꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯅꯧꯅ ꯁꯥꯈꯤꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯨꯇꯤꯟꯅ ꯂꯣꯀꯦꯜ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫